KCP PWG MCU na Maxinagi Mathakta Thamlamba Athingba Handokhre Pawasi Pandam Pawsi dagi lokhatsavane Maxina Pawnamgi Mathakta KCP PWG MC Unification Athingba Thamlamba adu Handokhre haina Lupasina Thadorokpa Cherolamana Phongdorokle Lalo Lupasigi PRO Chingkhaingan bana Thadorokpa Cherolamana hai Nagamapal lai ising chaibida leiba Maxina Pawnamgi Mathakta Lupasina Athingba Thamlamba adu Lupasida Maxina masamak amasung Mahaki apokpina sangsaraktunang amuganna lupna yadaba thabak tawraroi lale haina sangsaraklaba matung lupasina Maxina bu promote tawraga pending da leidiba haibadi loisindriba film sing advertisement sing social media platform sing amasung namba loiraga release tawdriba film sing film adu puthokliba miyoi singi khallaga loinana Maxina gi tungi punsigi khallaga athingba si handokle Makha tarakpada Maxina na film forum da sangjaraga Khunai na yadaba thabak thauram sing amugan na tawjararoi haijabagi tanja amasu cherolasina pide Makha tarakpada Manipur khunai na yaroi da mawongda reels namdana foreign trip chalaga nataisa da fizol selaga video na singba social media da thagalakpa amasung khunai asina yaroi da lamchat sajat pa thengnaravade lupasina ngakpi bangam loi haina su section wa thamlakle Indian Armyda Makhan Khulgi Pithokpa Yaroi Haiduna Khongjang Changsinkhre Pawasi Pandam Pawsi dagi lokhatsavane Indian Armyda Makhal Khulgi Pithokpa Yaroi Cabinet mifam na lawkhiba warep handoktrabade Makhal Makhagi Khongjang Changsinlagani haina ngasi khunjasingna wakat Khongjang Changsinduna yaningdaba phongdokhre Kangpokpi district ki manungsa na leiriba Makhan Khulgi ekar chamagu kuntra romgi lam Indian Armyda pinaba cabinet na lawkhiba warep yaningdaba phongdoktuna Khullasigi authority ki liching makhada ngasi sakhiba wakat khongchat aduda Khulgi akoibada Indian Army gi lampiba yaroi cabinet ki warep hando uhaiba kholau kayasu laukhe khongchat aduda saruk yaraduna Khullasigi chief Kailam Dinang abonmai na phongdokhibada sahi asigi January 15 da state lenga ki cabinet mifamna Makhan Khulgi ekar samaka kuntra romgi lam Indian Army da pina valaukiba warep chatnaba yaroi cabinet ki warep asi Khullasigi authority amade Khunjasing da tanaramba leite Laingang na paikhalakliba khongthang asi Defense Ministry gi makhada koirengaida leriba all airfield asi loisinabagi pandam da satharakpa khongthang ne airfield asi loksinaba honabada Khulasi yenthokpagi thawong satharakpa yaroi mamangda su Khulasi gi lam namfuda leimakhong army da Pithokpa leikhrabane Pithokpa lamgi compensation ngasi fawba pithoktana leire sairak asida Indira Gandhi National Tribal University Regional Campus Sariba Ekar Sahumga Maromgi Lamasi Amuk Laingang na Loksan Kivane Makha na Khulgi Authority Amade Khunjasing Tanaramdana Indian Army da Lampithong na ba Laingang na Honarakpa Simag Miyamgi Hakmat Panihay na su Mahang na Makha na Phongdokhe